January tha asi chingi jila teidasu mahusagi pangthokna madongna Chandel jila dasu yumbanbagi amadi natki oiba dharmagi mari leinaba thoram conference fellowship with amasung sanabagi hiramda association clubs kayana sinduna tournament tongan ba pangthoknabagi ritu amani tawbadabu handak chahigi oinadi manipurda hojik thokliba irang china maram oiraga hairiba thoramsing asi mapungphana pangthokpadi madumakti oiraroi maragasida chakhotpa mangjel thaba bharat ama oinanaba kendra sarkarna pangthokpa viksit bharat sankap yatra jila sigi oina tha sigi tareta district administration Chandel na sinduna jila sigi penaching village ta huduki numit inigi yatra duda jila sigi district level officers sing yauna tongan ba department singi stall sangduna bharat sarkarna Bharat ki nagrik singda hanghan liba kanaba service sing hanghan ki panbayai viksit bharat sankap yatra si kendra sarkar amadi rajya sarkarna praja miyangi damakta matamgi lauthokliba scheme singi hudong chaba sing praja singna hangnaba laingak punna changsinminaba thoram amani thoram aduda jila sigi deputy commissioner Sri Mayanglambam Rajkumarna haikibada miyamnasu laingaki scheme khak ngai dabida isana ngamjaba thabak-sing honabiduna mangjel thaba bharat ma oinanaba honaminarasi loinana miyamgi damak Manipur sarkar amadi district administration Chandel nasu angamba mateng pangranaba honagani haiki yatra sigi makha tarakpa oina mathangi numittasu jila sigi liwa khulen amadi liwa saraida leiba multipurpose hall da thoram sigi saruk ama oina bharat ki pradhan mantri Narendra Modi ga miyamga video conference ki khuthangda wari shanaki thoram aduda sub divisional officers sing yauna jila sigi tongan ba department singi officers singsu saruk yakibaga loinana sarkar gi tongan ba scheme singi kanaba sing beneficiaries singda phanganki tha sigi tramanga da go to hills 2.0 gi saruk ama oina chief ministers N Biren Singhna luchingba cabinet minister amadi MLA sing yauba team ama laktuna Chandel jila asigi district complex ta leiba mini secretariat ta cabinet mifam pangthokhibaga loinana jila asigi mini sports complex ki hojik leiriba phibam yengsinki tungda jila asida leiba model residential school mantri panthada pangthokpa thoram amada mukhyamantri Nongthombam Birenna Chandel jila gi oina akhatpa lupa koti chama kuntaruk hen bagi project sangaki amadi lupa koti marifu taruk hen bagi singna urek yum tamki miyam tin bagi thoram aduda kamantrina haikibada Chandel jila da leiba praja miyambu thagatpa hungdokhi khongchat aduda Chandel jila gi miyam singna akhat haningba thoram singi warol kaya yauraba memorandum singsu mukhyamantri da pisinki bharat ki atai mafam singda pangthok na bagum tha sigi kunga tarukta humputra manga suba Indian Republic Day gi celebration jila asigi Maha Union Government Higher Secondary School gi ground da pangthoki palan adugi chief guest oibiriba jila asigi deputy commissioner Sri Mayanglambam Rajkumarna Chati gi machu humgi firal pahan kibaga loinana Rashtriya salute tauki thoram aduda contingents kungini thoina parade chatki amadi khangatkraba mioi tragi mathakta certificate of honor supiki chief guest ki warol pireduna deputy commissioner na tilliba miyamda Republic Day gi wishes pikibaga loinana mahakna hai aikoi lambi thong nungaiba hore gari su kan thauba su dum hore maram aduna society amoina koi himinaba matamda koi karamna behave tawgani ai karamna chatgani karamna responsible oigani haibasi he kauthopadawna tawi masigi occasion si laure haraga throughout the country koi nation sida road safety gi matangda month long koi na road safety month haina koi observe tawnanaba honari paisu paikhatli aduga himinaba matamda aigi right khakta yengbagi mahutta let us look up to the portion of the constitution wherein it talks about our duties also akoi da piriba duties makhaise akoi kauthorokpa matamdani society da chaos tholaise lakliba February ahumda district sports association Chandel ga kusamnaraga 21 Assam Rifles Royal Riders Chandel district administration Chandel police amadi 8 Manipur rifle na sinduna run Chandel run haina mingthonba Chandel mini marathon ama jila asida pangthokani